ꯏꯪ 1984 ꯑꯣꯒꯁꯀꯤ ꯇꯥꯡ 15ꯗ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜ ꯍꯧꯗꯣꯛꯈꯤ꯫ ꯃꯇꯝꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯗꯨꯅ ꯂꯥꯛꯆꯔꯤ, ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯩ ꯃꯈꯜꯁꯤꯡꯒꯤ ꯑꯆꯧꯕ ꯐꯝꯕꯥꯛ ꯑꯃꯁꯨ ꯄꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒ ꯁꯥꯒꯣꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯤ ꯃꯇꯝ ꯏꯁꯩꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯈꯤ꯫ ꯃꯁꯤꯅ ꯃꯇꯝ ꯏꯁꯩꯕꯨ ꯊꯋꯥꯏ ꯍꯥꯞꯂꯤꯕ ꯏꯁꯩꯒꯤ ꯃꯌꯦꯛ ꯏꯕ ꯀꯌꯥꯁꯨ ꯑꯅꯧꯕ ꯏꯅꯣꯠ ꯍꯥꯞꯇꯨꯅ ꯃꯈꯣꯏꯒꯤ ꯏꯖꯕꯒꯤ ꯄꯟꯊꯨꯡ ꯑꯃꯁꯨ ꯄꯤꯔꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯩꯍꯦꯛꯇ ꯁꯩꯗꯥꯗ ꯑꯩꯈꯣꯏꯅ ꯇꯥꯗꯨꯅ ꯂꯥꯛꯂꯤ꯫ ꯄꯦꯅꯥꯒꯤ ꯁꯩꯍꯦꯛ, ꯅꯠ ꯏꯁꯩꯒꯤ ꯁꯟꯗ, ꯈꯨꯅꯨꯡ ꯏꯁꯩꯒꯤ ꯁꯩꯗꯥ, ꯐꯤꯜꯝ ꯏꯁꯩ, ꯃꯇꯝ ꯏꯁꯩꯒꯤ ꯁꯨꯔ ꯁꯩꯁꯛꯁꯤꯡ, ꯁꯩꯈꯜ ꯁꯩꯁꯛ ꯄꯨꯝꯅꯃꯛ ꯃꯇꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯑꯁꯩꯕ, ꯋꯥꯛꯃ, ꯀꯕꯤ, ꯈꯣꯔꯖꯩ ꯁꯨꯕ ꯀꯌꯥꯅ ꯁꯩꯔꯦꯡꯂꯝꯕ, ꯁꯩꯁꯦꯝꯂꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯁꯩꯔꯦꯡꯕ, ꯑꯁꯩꯕ ꯀꯌꯥꯒꯤ ꯁꯩꯔꯣꯜꯗ ꯂꯥꯟꯊꯣꯛꯆꯕ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯅꯤ ꯑꯁꯩꯕꯒꯤ ꯁꯩꯔꯣꯜ꯫ ꯑꯁꯩꯕꯒꯤ ꯁꯩꯔꯣꯜ ꯉꯁꯤꯒꯤ ꯇꯥꯡꯀꯛꯇ ꯇꯥꯕꯤꯔꯁꯤ ꯑꯁꯩꯕ ꯏꯔꯦꯡꯕꯝ ꯀꯦꯁꯣ ꯁꯤꯡ, ꯑꯏꯕ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯈꯪꯅꯕ ꯃꯤꯡꯗ ꯀꯦꯁꯣ ꯁꯤꯡ ꯏꯔꯦꯡꯕ꯫ ꯃꯩꯁꯥꯗꯤ ꯃꯩꯔꯤ ꯑꯁꯤꯅ ꯁꯥꯈꯤꯅꯤ, ꯃꯩꯁꯥꯛ ꯑꯁꯤꯒꯤ ꯃꯩꯁꯥꯗꯤ ꯃꯩꯔꯤ ꯑꯁꯤꯅ ꯁꯥꯈꯤꯅꯤ, ꯀꯥꯏꯅꯕ ꯑꯁꯤꯒꯤ ꯃꯒꯨꯟꯗꯤ ꯀꯥꯏꯔꯕ ꯊꯃꯣꯏꯅ ꯁꯛꯈꯪꯂꯤ, ꯃꯩꯁꯥꯛ ꯑꯁꯤꯒꯤ ꯃꯩꯁꯥꯗꯤ ꯃꯩꯔꯤ ꯑꯁꯤꯅ ꯁꯥꯈꯤꯅꯤ, ꯃꯩꯔꯤ ꯑꯁꯤꯅ ꯁꯥꯈꯤꯅꯤ꯫ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯝꯗ ꯏꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯒꯨꯟꯁꯤꯡꯒ ꯂꯣꯏꯅꯅ ꯏꯪ 1952ꯒꯤ ꯑꯣꯛꯇꯣꯕꯔ 6ꯇ ꯏꯔꯦꯡꯕꯝ ꯅꯤꯡꯊꯦꯝꯇꯣꯟ ꯑꯃꯗꯤ ꯃꯩꯁꯅꯥꯝ ꯅꯤꯉꯣꯜ ꯏꯔꯦꯡꯕꯝ ꯑꯣꯡꯕꯤ ꯀꯦꯇꯨꯀꯤ ꯑꯅꯤꯒꯤ ꯃꯆꯥ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯋꯥꯡ ꯄꯣꯠꯁꯪꯕꯝ ꯈꯨꯅꯧꯗ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯈꯤ꯫ ꯏꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝ ꯀꯌꯥꯗ ꯈꯨꯠ ꯊꯥꯔꯝꯕ ꯑꯁꯩꯕ ꯀꯦꯁꯣ ꯁꯤꯡ ꯏꯔꯦꯡꯕ ꯃꯍꯩꯒꯤ ꯊꯥꯛ BA ꯅꯤ, ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯁꯦꯔꯤꯀꯜꯆꯔ ꯂꯣꯏꯁꯪꯗ ꯏꯪ 1932ꯗꯒꯤ 2016 ꯐꯥꯎꯕ ꯊꯕꯛ ꯇꯧꯔꯝꯈꯤ꯫ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯃꯇꯝ ꯏꯁꯩꯒꯤ ꯁꯩꯔꯦꯡꯕ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯔꯤꯛ ꯀꯌꯥꯁꯨ ꯐꯣꯡꯕꯤꯔꯝꯃꯤ꯫ ꯑꯁꯩꯕꯒꯤ ꯐꯣꯡꯈ꯭ꯔꯕ ꯂꯥꯏꯔꯤꯛ ꯈꯔꯒꯤ ꯃꯃꯤꯡꯗꯤ ꯆꯦꯟꯊꯔꯛꯄ ꯁꯩꯔꯦꯡꯒꯤ ꯏꯆꯦꯜ ꯏꯪ 2002, ꯄꯥꯎꯈꯣꯡ ꯁꯤꯡꯖꯨ ꯃꯊꯦꯜ ꯑꯃ ꯄꯥꯔꯠ 1 ꯀꯨꯝ 2007, ꯄꯥꯎꯈꯣꯡ 912 ꯌꯥꯎꯕ ꯂꯥꯏꯔꯤꯛꯅꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁ ꯈꯣꯡꯆꯠ ꯂꯝꯀꯣꯏ ꯋꯥꯔꯤ ꯏꯪ 2018, ꯃꯩꯆꯥꯛ ꯑꯁꯤꯒꯤ ꯃꯩꯁꯥꯗꯤ ꯏꯁꯩꯒꯤ ꯂꯥꯏꯔꯤꯛꯅꯤ, ꯐꯣꯡꯈꯤꯕ ꯆꯍꯤ ꯏꯪ 2013, ꯅꯣꯛꯅꯤꯡ ꯅꯥꯆꯣꯝ ꯑꯍꯥꯟꯕ ꯁꯔꯨꯛ ꯏꯪ 2013, ꯅꯣꯛꯅꯤꯡ ꯅꯥꯆꯣꯝ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯏꯪ 2013, ꯄꯥꯎꯈꯣꯡ ꯁꯤꯡꯖꯨ ꯃꯊꯦꯜ ꯑꯃ ꯏꯪ 2018, ꯑꯩꯒꯤ ꯃꯪ ꯈꯣꯡꯆꯠ ꯋꯥꯔꯤ ꯃꯆꯥ 163 ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯏꯪ 2017 ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯃꯩꯔꯤ ꯑꯁꯤꯅ ꯁꯥꯈꯤꯅꯤ, ꯃꯩꯔꯤ ꯑꯁꯤꯅ ꯁꯥꯈꯤꯅꯤ, ꯈꯣꯡꯕꯝ ꯊꯤꯕ ꯃꯄꯣꯛ ꯑꯁꯤꯗ ꯀꯔꯤꯒꯤ ꯈꯜꯂꯨꯕ ꯅꯪꯕꯨ, ꯈꯣꯡꯕꯝ ꯊꯤꯕ ꯃꯄꯣꯛ ꯑꯁꯤꯗ
ꯑꯁꯤꯗ ꯀꯔꯤꯒꯤ ꯈꯜꯂꯨꯕ ꯅꯪꯅ ꯑꯔꯣꯏꯕ ꯈꯣꯡꯆꯠ ꯑꯃꯗ ꯃꯥꯏꯊꯤꯕ ꯑꯣꯏꯅ इरमदम मियामगी अपुनबा खोरजै लुप इमा खोल हाइना मिंथोनबा साहित्यगी लुप अमा लिंखत्तुना लुप असिगी फाउंडर सेक्रेटरी अमदी मतुंग तारकपदा प्रेसिडेंट की थौ पुखिबा असैबना मणिपुर की तोंगान तोंगानबा साहित्यगी लुप कयादसु यारुमखी असैबना एडिटर अमदी एडिटोरियल बोर्ड मेंबर ओइना फोंखिबा लाइरिक सिंह खरदी इमागी खोंजेल खोमजिनबा सैरेंगी लाइरिक इंग्लिशिंग अनि मरी नागलौ पेट्रियोटिक राइटर्स फोरम की था तरुकी चेफोंग इंग्लिशिंग नि तरा माथोई दगिना लिसिंग अनि तरा निथोई फावगी एडिटर शॉर्ट स्टोरी सोसाइटी इंडिया की वारी मचागी लाइरिक खरगी एडिटोरियल बोर्ड मेंबर लोनना इमा खोलगी चेफोंग इराव खोलगी एडिटोरियल बोर्ड मेंबर असिन सिंहबनी कुम लिसिंग अमा चमापल हुंबुद्रा तरेट की मे अहुमदा मोंगजम दगी वाइखोम निंगोल खोमई के पुंसी लेपुल सेमदुना रंजना गोपेश्वर रंजिता रोमिला अमसुंग रामेशचंद्रगी अपोकपो ओइजखी असैबगी मरमदा असैबगी लोइनबी खोमईना असुमना हाई इसा मंगा नुपी अहुम निपानी बाबुंगदे अदुम फै अदु वादी याम वारे याम कना सुरग नोमा कना तवरैदा अदु खल्लुरादी हाइबम कंगदेदा लौजु उरै लौजुना इसिंग फंगदबा काबोने जगी हंगेन मयागे साइजि उबने साइ अमा बौ लैते हाइबा इसिंग फंगदबा याम वावाना तवरग उरै इंटरव्यू को याम चलेदा मादे इंटरव्यू के यावेबा थबक किजे फचत चले इंटरव्यू का थबक खमजे इचानुपी याय मदो दुई हातक खनन अदुसु अदुम नुंगाई अदुमाय खले हाइबदैदि खरा अखोजे वाबा फराने अदना तव नुपी अंगांजु अदुम लुना तवि मचा मसुसु लोइ लुना तवि खन्ना चैनाबजे अखोय नोंग तक तवनादे नुंगाइना अदुम लै थबक फंगदैदगी अदुम इबदे अदुम हौरेदा इसै हाना तवरगा दगी सैरेंग लाइसे अदुम तवगरे अहिंदसु इसै अदगी तुम्बगा चंगदेदा अदुम पिजा पिसा अदुम फै अदुम अखोय सिदा लिंखतना याम चाउना तवरम्मे इमा कोंजा अखोय सिदगी हौगिबने कासातगी यो दगी त्रिपुरा दयो मोय मयाम अमा लागा सुचिदा पिजा पिसा अदुम फै अदुम माना नारिङगिदो अदजु अदुम इबजे अदुम लेप्तेबा दै सिदै हातो यागिदबदगी मा अदुम तुमिना लै बैवादा फोंगम अदुम लारिक मा पल फोंगम बने लारिक लोइना मा रमाना मरक्तना इसै लापदा लेदि वत याम नुंगाइना तायाबा मखोंदि ताइ उबदि फंगदा हालना खोरीरोल मरी लेना फंखरबा मना मथुम खरदी डॉक्टर B.R. अम्बेडकर नेशनल फेलोशिप अवार्ड लिसिंगनी मंगा दिल्ली महात्मा ज्योतिबा फुले फेलोशिप अवार्ड लिसिंगनी तरुक मुंबई भारत जाति फेलोशिप अवार्ड लिसिंगनी तरेट मुंबई चंद्रसखी लाइश्रम चुमथांग साहित्य मना सैरेंग कक्सिंग लिसिंगनी निपाल राष्ट्रीय एकात्मता फेलोशिप अवार्ड लिसिंगनी तरा मुंबई साहित्य रत्ना लिसिंगनी तरा समाता साहित्य अकादमी नासिक महाराष्ट्र चंद्रसखी लाइश्रम चुमथांग साहित्य मना वारिंग लिसिंगनी तरा मथोई कक्सिंग हिजम इराबोट नेशनल अवार्ड लिसिंगनी तरा मरी डॉक्टर सरोज नलिनी परेड लिटरेरी अवार्ड लिसिंगनी तरा मापलमदी इंटरनेशनल एम्बेसडर ऑफ पीस लिसिंगनी कुनमाथोई वर्ल्ड लिटरेरी फोरम फॉर पीस एंड ह्यूमन राइट्स असिन सिंबनी असैबगा अंगांग ओइरिंगिदिगी लोइना जरकपा मरुप अमा आई सीआईसी बोमसा सिंह कौई अवांग पोसमम खुनौनी आई लेजरिसी अरुगा आई साहित्य की लिटरेचर की करी करी फंक्शन लुंजाना कोई मागा टेनमरी खरगा सचरी इमा खोल असिगी संस्थान दिगी वाइस प्रेसिडेंट सु ओजरमी अरु हुजी कल्चरल फोरम मणिपुर की इम्फान की आई लाइव मेंबर ओजरी के सोसिंग इरेंग बाजी मार इबद सिलबनी अरुगा इरेबम के सोसिंग हाइरसु कौबनी मासी इबगी लमदा माइथोंग यामी हाइबताई हाइबदी सैरेंग बमनी इसै मयक इबनी
वारी मसा इबनी लमकोई वारी इबनी वारिंग इबनी रेडियो की एप्रूव लिरिसिस्टनी केशव सिंह इरेंबसी आइगा ममैदे यामना नक्सना तिनजे मा असी इब खोपर यामना ठवाई यावबा पिसक पिंगैदगी हाई स्कूल तमगैदे होना मासी मैगजीन कयादा मागी सेफोंग कया हापख्रबा अदुगा इवन कॉलेज डीएम कॉलेज की कॉलेज लेवल भावदा मासी मैगजीन कयादा इबा अदुगा डिबेट तौबदा मासी सेकेंड ताबगुम्बा अदुगुम्बदा मना मथुम फंगबा अदुगुम्बा अइबा मनी इबे लमसी यामा ठवाई याम यावी अदुना अखोइना थबक पोथारबा पेंशन लेन मतुमदा 2010 अदुदगी 11 राइदगी सुम मखोइना साइटगी लिटरेचरगी लमदा खगा सुम जमीनसी यावजेना माइ गारी हेक तोगी अदुना गारी मसा अमा ले मदुदा माना ताजो फंक्शन चलुजी लिटरेचरगी हाइना लाई फॉर्म कदोबा दुम समीनै अरे इमा खोल कौबा इरमदम मियामगी अपुन खोरजे लुप असंबदा इमा खोल सिमाना फाउंडर सेक्रेटरी नि अदु यामना थवाई यावना वाजना माना रजिस्ट्रार तौरगा मयाम मसक खंगबा संसार अमा मणिपुर इमा खोलना दुम हुजि फावबा चनरी तौरुब थबकता यामना मासी थवाई यावबा एदा यामना कंझनना चंझनबा मिता अमदि अदुना पिसपिले होरपनिना मागी मतम अरे भावदा मा इबगी लमदा खुद थाबा लेपखिदे मासी हार्ट पेशेंट नि अरे मान थौबु गाड़ी सी आइजु दुम चली अरे खरा मन हाइने अस नारी मिदुगी गाड़ी थौबुदुदा कमाइ टोगिनो कमाइ दो समिनरिनो हाय आई माजी मखोंग चिंगलपसु तौरे आइदि गाड़ी फंग्रदि आई दुम कैसु किबिदे थौनी न माने अदुदि टोगेरा अदु टोंना खोटा तौगी हलकपदा अखोइगी कोरेंगैसी यरकु मतमदा अखोइ युम लाकु मतमदा इबानीसी गाड़ी एक्सीडेंट तौगी आइजु थबाक्टर स्टारिंग मया ठेंजनदना सी कोरेंगैगी ब्रिक फील्ड अमा लरिबा कोरेंगै लंघाई सिदा नाला तादना मखार कोम लेमी कोम जो तारमदि मथोम जारोय खोइनि अदुमाइना यामना वाना अखोइ फंक्शन नुजनि सलुरगा हलक्तना अखोइजी याम चली मपान करीदा जमीनबा मा सिलोंग दे चली कसादा होजाइदा दुम चली असमाइ तो लोइनरपदि इबदति वारी मसा इबा मा मणिपुरी सोरी इंडिया का मदुगी वाइस प्रेसिडेंट का वरेबि अदुगा अइबगी लमदति यामना सिंधानिङाइ ओइबा अदुगा यामना काव ngam मोइदबा अदुगुम्बो मिता मोइना मासे हौखि पामजब सकफमदो साजरे वाखलना नुंशिब मिनोक्तो थमजरे वाखलना नुंशिब सेंग्लौदो येक्सरे थमोइदा नुंशिब सेंग्लौदो येक्सरे थमोइदा नंगी सक्तम लाचरे पुकिंगा नंगी सक्तम लाचरे पुकिंगा पामजब सकफमदो साजरे वाखलना साजरे वाखलना रोय खंजरग नोक्सरे मोमो कानदे खंगसु वाबदी पुनसिनी हंगलरोय खंजरग नोक्सरे मोमो कानदे खंगसु वाबदी पुनसिनी पाकलब ताइबंग लई कोलसिदा पाकलब ताइबंग लई कोलसिदा कनाइंदुना केलसिगे कनाइंदुना केलसिगे पामजब सकफमदो साजरे वाखलना साजरे वाखलना
ꯂꯩꯁꯛ ꯈꯪꯗꯕꯤ ꯂꯩꯔꯥꯡꯕꯨ ꯑꯣꯏꯔꯕꯁꯨ ꯄꯥꯈꯪꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯝꯕꯅ ꯂꯩꯁꯛ ꯈꯪꯗꯕꯤ ꯂꯩꯔꯥꯡꯕꯨ ꯑꯣꯏꯔꯕꯁꯨ ꯄꯥꯈꯪꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯝꯕꯅ ꯈꯣꯏꯗꯥꯔꯨꯔꯦ ꯅꯨꯡꯁꯤꯔꯨꯔꯦ ꯈꯣꯏꯗꯥꯔꯨꯔꯦ ꯅꯨꯡꯁꯤꯔꯨꯔꯦ मणिपुरी साहित्य परिषद मेघालय शिलोंग की सेफोंग मंगाल मणिपुरी साहित्य परिषद असम की सेफोंग अनौब इचेल सोवेनियर मणिपुरी साहित्य परिषद इम्फाल की सोवेनियर मणिपुरी साहित्य परिषद बिष्णुपुर की इसिंग चाइबी अगरतला त्रिपुरा फोंग सेफोंग मरूप अमदी सोवेनियर ऑल मणिपुर कलमनिस्ट यूनियन की सेफोंग लांगोन लंगदाई गुवाहाटी फोंग सेफोंग इचेमा पेट्रियोटिक राइटर्स फोरम इम्फाल की सेफोंग नाकलौ इमा खोल की सेफोंग इराव खोल अमदी यारीपोक थंबालनु साहित्य मरूप कम लाइब्रेरी की सेफोंग थंबाल कल्चरल फोरम मणिपुर की सेफोंग रितु मिथेस निर्मोहिना राजस्थानी लोन हंदोकलगा राजस्थान की थागी ओइने फोंगबा सेफोंग मानक नोहा खोल की सेफोंग असिन सिंगबदा मतम मतम की वारिंग सैरेंग पाउखोंग वारी मचा कया फोंकी असैबगी मचानिपा अतोनबा रामेश चंद्र आई रमेश चंद्र मयामना बोइसा हायस खंगने अखोई चिनाव मंगाई मनुंगदा फाइ तोन तोन बने मा चट खुदिंगे आय अदुम अनंबा या कोइ पु पुरगा अदुम थबक चटपा मा तौबा अदुगुम्बा लम कोइबा चटपा कौता सेरिकल्चर डिपार्टमेंट क्वार्टरदा लेबा खोटपा आई अदुम यावे अशत अतोन तांगे खरा याम ऑप्शन नै मयाम दिखरेना अदुना लाइक पाबा खोटपदा खरा पागंदे अदुना खोइ पाबना लाइक फानबा याम फना ngang mana hat hengna play over akhina waris duga aina prawakhan change pralai adu mamang udi pura angang dungna yam nungai ne le sengi saite gi chatpadu ai ga dum challi 17 adai dagi akhoi yam ba ma thingna na ma ga amu ai mu chilla chapi mamingna maipam malemja ko thwan maipam likai hana phan toram sida ma haidi mo office ora me ma khon gi mi मैम पुलमी फंक्शन नुंशन फन तौरमी अतईद तौद्रीद अदी कोना अतोप मफम जगह जगह सूम तौर खोपागी सही वीडियोद हेक थाबीरप मयक खैजे ताब खोटपद याम नुंगाइजे बाबाना इरमनी हाइबदो याम चौथोकजे मणिपुरी डिजिटल फिल्म खरदसु एक्टर ओइने सरुक याबिरंबा असैबिगी लाइरिकसिंग मणिपुर स्टेट कला एकेडमी मणिपुर स्टेट सेंट्रल लाइब्रेरी राजा राम मोहन रॉय लाइब्रेरी फाउंडेशन डायरेक्टोरेट ऑफ एजुकेशन स्कूल्स मणिपुर यूनिवर्सिटी कांचीपुर JN मणिपुर डांस एकेडमी डायरेक्टोरेट ऑफ इंफॉर्मेशन एंड पब्लिक रिलेशंस आर्ट्स एंड कल्चर लिबरल कॉलेज लुवांग संगबम असिन चिंगबदा हौजिक हौजिक मियामना पानरी असुमना पुंसीगी सिंथा कया पांगलम लगा इंग्लिशिंग अनि कुनमाथोई मेगी तांग तरादा असैबना ताइबंग पाल थादोखी अपोक सेटना खाइनबिगी मैसा खांगहौरिबा मचानिपा अहल इरेंगबम गोपेश्वरना अपोक नुंसीना सोंजहुई पाबगी मरमदा थोइदोकपा लारिक इबु खोटपगी वारी नदबदो माजु लारिक तदी सुमाइनी जबै दी खंगजरे दुगा अइने खंगजौबदा तुंग याम बुबा पाबजी अइना फुरि अमा लेबिबोबा हाइकांदा माना लेबिरको पुरिस अइना मतमदुगी अप टू डेट पामजबा अदुरगजु पवाजने लेबिरमदी मिरक तिनबदा स्टेज होकान लिटबा याबा फुरि अमगक लेबिरे मतमदुरा याम वारुगीबा पाबजी पाव नंग लेबियो पुरिस आई थवai आइटियन खल्ले मोंददी हाइदी अदु माना लेबिबो फुरितुनदी अइना मयाम मिरक तिलकान स्टेज काराकानदी मफमदुदा माना लेबिरम फुरितुन आई अमुखेने चिंखतपी पाबागी मगुनजे अदुदगी अइना कोइ पाबदी कोइ पाबगी कोक तोंगाले सातिन मक्के लेबिरजु अइना पाबा सातिन जे सुमबम पामे हाइकाना माना लेबिबजे तोंगा लेबेक थबा मतरमजु माना तोरम थबगी तुंगी उरा उरा दुम तौगिरमे ngasi wawdai mai matungdi dum illagaju mai magundi aina logo ngamhogde magi mana pamdaramagaju aina matung in madi ngasiwaw ngamde magi bari je libat adum thamuide
ꯅꯨꯡꯉꯥꯏꯖꯗꯕꯗꯤ ꯑꯗꯨꯝ ꯄꯣꯏ ꯃꯄꯥꯟ ꯊꯣꯡꯗ ꯎꯠꯊꯣꯛꯄꯗꯨꯗꯤ ꯑꯩ ꯉꯝꯖꯕ ꯂꯩꯇꯦꯕ ꯉꯁꯤꯐꯥꯎꯗ ꯊꯃꯣꯏꯗꯗꯤ ꯄꯥꯕꯗꯨꯕꯨ ꯑꯣꯏꯅ ꯅꯨꯡꯁꯤꯖꯕꯗꯨ ꯇꯣꯡꯉꯥꯜꯂꯦꯕ ꯑꯩ ꯑꯗꯨꯝ ꯆꯠꯆꯒꯦꯅꯗꯤ ꯈꯜꯂꯤ ꯕꯕꯥꯅ ꯄꯥꯝꯖꯔꯝꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯕꯕꯥꯅ ꯂꯤꯡꯈꯠꯆꯔꯝꯕ ꯏꯃꯥꯈꯣꯜ ꯑꯗꯩ ꯃꯥ ARIꯒꯤ ꯑꯦꯄ꯭ꯔꯨꯞ ꯔꯤꯂꯤꯖꯟ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯖꯩ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯁꯦ ꯁꯤꯗ ꯏꯁꯩ ꯂꯥꯛꯄꯁꯤ ꯁꯨꯃꯥꯏꯅ ꯇꯧꯅ ARIꯒꯤ ꯑꯦꯄ꯭ꯔꯨꯞ ꯑꯁꯤꯒꯤ ꯑꯏꯕꯁꯤꯅ ꯏꯕꯤꯕꯅꯤ ꯀꯥꯏꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯇꯥꯖꯔꯒꯁꯨ ꯋꯥꯈꯜꯁꯤꯗ ꯑꯩꯈꯣꯏꯅꯗꯤ ꯁꯨꯝꯕ ꯏꯁꯩ ꯑꯃ ꯏꯕ ꯉꯝꯒꯅꯤ ꯀ ꯍꯥꯏꯕꯁꯦ ꯁꯨꯝ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯕꯕꯥꯗꯨꯕꯨꯗꯤ ꯊꯥꯡꯒꯠꯆꯔꯁꯨ ꯏꯁꯥꯒꯤꯗꯗꯤ ꯏꯒꯨꯟ ꯑꯗꯨꯃꯗꯤ ꯌꯥꯎꯖꯗ꯭ꯔꯦ ꯑꯁꯨꯃꯥꯏꯅ ꯕꯕꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯄꯤꯔꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯁꯨꯃꯥꯏꯅ ꯅꯤꯡꯁꯤꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯥꯒꯠꯄ ꯅꯨꯡꯉꯥꯏꯖꯕ ꯑꯃꯁꯨ ꯄꯣꯛꯆꯩ ꯅꯍꯧꯅꯅ ꯉꯁꯤ ꯕꯕꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯅꯤꯡꯁꯤꯡꯍꯟꯕꯁꯦ ꯃꯁꯤꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯂꯩꯖꯗꯦ ꯋꯥꯈꯜꯗꯗꯤ ꯀꯥꯎꯔꯦꯅ ꯈꯜꯂꯨꯔꯒꯁꯨ ꯀꯥꯎꯕꯗꯤ ꯂꯩꯇꯦ ꯑꯗꯨꯝ ꯑꯍꯤꯡꯕ ꯑꯣꯏꯅ ꯎꯔꯤ ꯏꯁꯩ ꯇꯥꯔꯒ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯅ ꯁꯨꯃꯥꯏꯅ ꯐꯪꯁꯟ ꯑꯗꯒꯤ ꯃꯥꯒꯤ ꯄ꯭ꯔꯣꯒꯥꯝꯁꯦ ꯁꯤꯟꯕꯤꯔꯛꯄꯗ ꯕꯕꯥꯗꯣ ꯂꯩꯔꯤꯕꯣꯏꯗ ꯈꯜꯂꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯕꯨꯁꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯔꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯋꯥꯅ ꯅꯪꯅ ꯍꯧꯔꯛꯄ ꯑꯣꯏꯕꯅ ꯄꯨꯟꯁꯤꯒꯤ ꯍꯤꯡꯅꯕ ꯂꯥꯟꯐꯝ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯅ ꯂꯩꯀꯥꯏꯒꯤ ꯈꯨꯟꯒꯤ ꯈꯨꯟꯅꯥꯏꯒꯤ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗꯁꯨ ꯁꯔꯨꯛ ꯌꯥꯖꯔꯛꯈꯤꯕ ꯑꯁꯩꯕꯒꯤ ꯏꯁꯩ ꯑꯃ ꯁꯩꯁꯛꯄ ꯌꯨꯝꯅꯥꯝ ꯃꯣꯃꯣꯟꯅ ꯁꯛꯂꯤ ꯀꯥꯏꯍꯧꯔꯕ ꯄꯨꯟꯁꯤꯒꯤ ꯂꯤꯊꯣꯛꯈꯤꯗ꯭ꯔꯕ ꯋꯥꯔꯤꯅꯤ ꯁꯛꯈꯤꯗ꯭ꯔꯕ ꯏꯁꯩꯒꯤ ꯁꯨꯔꯅꯤ ꯁꯛꯈꯤꯗ꯭ꯔꯕ ꯏꯁꯩꯒꯤ ꯁꯨꯔꯅꯤ ꯑꯩꯒꯤ ꯏꯁꯩꯒꯤ ꯁꯩꯔꯣ ꯁꯩꯔꯣ ꯅꯤꯡꯕ ꯀꯥꯏꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯜ ꯌꯥꯎꯗ꯭ꯔꯕ ꯁꯩꯁꯦ ꯅꯤꯡꯕ ꯀꯥꯏꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯜ ꯌꯥꯎꯗ꯭ꯔꯕ ꯁꯩꯁꯦ ꯇꯥꯕꯤꯅꯕ ꯀꯅꯥ ꯌꯥꯎꯗ꯭ꯔꯁꯨ 이도마숨 샤키니 이도마숨 샤키니 아이기 이사이기 사이로 사이로 사이호 이사이 사이해까 녹나 녹나 사이담키 사이호 이사이 사이해까디 녹나 녹나 사이담키 사이로이 사이해 ꯇꯥꯜꯂꯛꯄꯗꯗꯤ ꯅꯤꯡꯉꯥꯏꯗꯅ ꯀꯞꯍꯜꯂꯦ ꯅꯤꯡꯉꯥꯏꯗꯅ ꯀꯞꯍꯜꯂꯦ ꯑꯩꯒꯤ ꯏꯁꯩꯒꯤ ꯁꯩꯔꯣ ꯀꯥꯏꯍꯧꯔꯕ ꯄꯨꯟꯁꯤꯒꯤ ꯂꯤꯊꯣꯛꯈꯤꯗ꯭ꯔꯕ ꯋꯥꯔꯤꯅꯤ ꯁꯛꯈꯤꯗ꯭ꯔꯕ
이세기 슈르니 서키다바 이세기 슈르니 아이기 이세기 세이로 ꯑꯄꯣꯛꯄꯕꯨ ꯅꯨꯡꯁꯤꯅ ꯁꯣꯟꯖꯔꯤꯕꯤ ꯑꯁꯩꯕꯒꯤ ꯃꯃꯣꯝ ꯏꯔꯦꯡꯕꯝ ꯅꯤꯡꯉꯣꯜ ꯔꯣꯃꯤꯂꯥ ꯃꯛꯇꯗ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯕꯕꯥ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯂꯤꯕꯤꯔꯛꯄꯗ ꯃꯥꯅ ꯅꯧꯔꯤꯉꯩ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩ ꯀꯣꯂꯦꯖ ꯀꯥꯔꯤꯉꯩ ꯃꯇꯝꯗꯒꯤ ꯑꯗꯨꯝ ꯏꯕ ꯍꯧꯔꯛꯑꯦ ꯆꯥꯎꯔꯛꯑꯕ ꯃꯇꯨꯡꯗꯗꯤ ꯕꯕꯥ ꯊꯕꯛ ꯇꯧꯔꯝꯃꯦ ꯃꯥꯅ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗ ꯈꯔ ꯁꯨꯝ ꯏꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯎꯏ ꯃꯥ ꯊꯕꯛ ꯆꯠꯂꯁꯨ ꯍꯜꯂꯛꯑꯁꯨ ꯃꯥꯒꯤ ꯑꯁꯪꯕ ꯃꯇꯝꯗ ꯈꯔ ꯑꯗꯨꯝ ꯏꯕ ꯎꯏ ꯑꯣꯐꯤꯁ ꯀꯥꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯥ ꯂꯥꯏꯔꯤꯛ ꯐꯣꯡꯕ ꯐꯪꯁꯟ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕ ꯋꯥꯔꯤ ꯃꯆꯥ ꯂꯤꯅꯕ ꯃꯇꯝꯗ ꯃꯥ ꯆꯠꯄ ꯍꯧꯔꯛꯏ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯉꯥꯗꯨꯗ ꯅꯨꯄꯤ 3 ꯅꯨꯄꯥ 2 ꯑꯩꯈꯣꯏ ꯃꯉꯥꯁꯤ ꯉꯝꯅꯕ ꯁꯦꯝꯕꯤꯔꯛꯏ ꯏꯃꯥꯅꯁꯨ ꯕꯕꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯂꯥꯛꯏ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 5ꯁꯤꯗ ꯑꯩꯅ 4 ꯁꯨꯕꯅꯦ ꯅꯨꯄꯤꯗ ꯏꯇꯣꯟ ꯇꯣꯝꯕꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 5ꯁꯤꯗ ꯃꯥꯅ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯑꯏꯕꯗꯣ ꯌꯥꯝꯅ ꯑꯣꯏꯍꯟꯅꯤꯡꯉꯦ ꯑꯩꯉꯣꯟꯗꯁꯨ ꯑꯏꯕ ꯑꯣꯏꯅꯕꯒꯤ ꯏꯕꯗ ꯌꯥꯝ ꯁꯦꯝꯕꯤꯔꯝꯃꯤ ꯃꯩꯇꯩ ꯇꯥꯕ ꯂꯝꯁꯤꯡ ꯃꯄꯥꯟ ꯂꯝꯗ ꯆꯠꯇꯨꯅ ꯃꯩꯇꯩꯒꯤ ꯂꯤꯈꯨꯟ ꯂꯤꯈꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯕꯕꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯗ ꯂꯥꯛꯏꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯃꯤꯊꯨꯡꯐꯝ ꯑꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝꯗꯨꯒꯤ ꯁꯦꯕꯥ ꯇꯧꯏ ꯃꯣꯏꯒꯤꯗꯃꯛ ꯋꯦꯜꯀꯝ ꯇꯧꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯐꯣꯡꯉꯝꯕ ꯂꯥꯏꯔꯤꯛꯁꯤ ꯅꯣꯡꯁꯦ ꯉꯥꯜꯂꯔꯣꯏꯗ꯭ꯔꯅꯦ ꯏꯃꯥ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯃꯁꯤꯅ ꯏꯔꯣꯏ ꯂꯣꯏꯕꯗ ꯐꯣꯡꯉꯝꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯕꯕꯥꯁꯤ ꯍꯥꯔꯠ ꯄꯦꯁꯦꯟ ꯑꯃꯅꯤ ꯍꯥꯔꯠ ꯄꯦꯁꯦꯟ ꯑꯃ ꯑꯣꯏꯅ ꯀꯣꯚꯤꯗꯀꯤ ꯂꯥꯏꯅꯥ ꯂꯥꯛꯄ ꯃꯇꯝꯗ ꯕꯕꯥꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤ ꯃꯇꯝꯗꯨꯗ ꯀꯟꯕ ꯀꯣꯚꯤꯗꯀꯤ ꯄꯦꯟꯗꯥꯃꯤꯛ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯍꯩ ꯑꯃ ꯂꯩ ꯑꯃ ꯊꯥꯗꯕ ꯐꯪꯈꯤꯗꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯕꯕꯥꯅ ꯏꯕꯤꯔꯝꯕ ꯏꯁꯩ ꯃꯌꯦꯛ ꯀꯌా ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗ ꯊꯥꯕꯤꯗꯨꯅ ꯕꯕꯥꯕꯨ ꯅꯤꯡꯁꯤꯡꯕꯤꯕꯁꯤꯒꯤꯗꯃꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯗ ꯍꯔꯥꯎꯕ ꯑꯃ ꯄꯣꯛꯏ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯕꯕꯥꯒꯤ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯄꯤꯕꯒꯤꯗꯃꯛ ꯀꯥꯏꯅꯕ ꯑꯁꯤꯒꯤ ꯃꯒꯨꯟꯗꯤ ꯀꯥꯏꯔꯕ ꯊꯃꯣꯏꯅ ꯁꯛꯈꯪꯂꯤ ꯃꯩꯁꯥꯛ ꯑꯁꯤꯒꯤ ꯃꯩꯁꯥꯗꯤ ꯃꯩꯔꯤ ꯑꯁꯤꯅ ꯁꯥꯈꯤꯅꯤ ꯃꯩꯔꯤ ꯑꯁꯤꯅ ꯁꯥꯈꯤ